ruling amasung opposition gi MLA minister pumnamakta Youth of Manipur na aroiba matam thakre September 13 gi nungthil pung 3 da Delhi da solution purangna bagi aroiba mifam pangthoklaga nei Chief Minister Congress ki yauna warauriba MLA sing soidana lakpiyo violence natraga non violence ki khongjang changsin bagi warep legislature singi matungin na lauraga nei Youth of Manipur Delhi da lerakhiba Youth of Manipur gi nupi yauna naha kun mangana May ahum dagi haurakhiba Manipur gi kanglup masel gi lan loisina bagi aroiba waroisin purangna ba Union lainga ki lusing basing da taksin gani hairiba Manipur Legislative Assembly ki speaker yauna Manipur lainga ki minister singa masung MLA singa ngarang anirak suboy na mipam pangthoktuna yanaba purakhiba gi matungin na aroibo na Youth of Manipur gi maikay dage tha asigi kuntra gi nungthil pung 3 da Delhi da Manipur gi legislature singa mipam ama pangthoklaga ni haina phongdokre Wapam asi Youth of Manipur gi maikay dagi phongdorokhibaga loinana numit asida pangthokadoriba makhoi gi mihut singa Manipur gi legislature singa gi mifam asina Youth of Manipur gi oina aroiba mifam oiraga nei maram asina mifam asida Chief Minister N Biren Congress ki MLA singa masung ruling gi walauriba MLA sing soidana saruk yabiyu haire non violence oiba mawongda sangsilakiba Youth of Manipur gi thomi singna Manipur da thokliba wathok asigi aroiba waroisinama purangna ba honarakhiba nei Adubu tha asigi kuntra gi nungthil pung 3 da Delhi da pangthokpa haina yanaraba mifam asida Manipur gi legislature singna laurakpa phirep ki matungin na Youth of Manipur na non violent natraga violence ki khongjang sing changsin gadagi haibadu lepkani haire Youth of Manipur gi maiki dagi wafam sing asi phongdokhibaga loinana ngarang makhoina nirak subawaina Delhi da unaduna pangthokhiba mifam aduda legislature kunmathoina saruk yakhi haire Wapam asi laukthokpa yauna ngarang pangthokiba mifam adugi video amasung photo singi matungina de ngarang gi mifam aduda speaker TS Saitabrata minister singda thongam Biswajit Y Khemsan TS Basanta Kumar amasung Ais Dingo yaubu ukhe aduga MLA singdana S Rajen K Syam P Brojen TS Syam Kumar L Rameswar KS Ragumane TS Radhesyam T Robindro KS Ibomsa K. Robindro, Nurul Hasan, Nisikan Sapam, Y. Radhesyam, SKB amasung MD Usabudin saruk yaba thengnakhe. Panba yabade Manipur gi tamthiraba lanase, khambi na ba yaugdabadage. Leptana satharakhiba na tha 3 mapung pharakpa, tha asigi ahumda Youth of Manipur saphonglakiba nei. Numit asida yamlaba nupi amasung nupa naha kaya na saruk yaduna apunba mifam ama pangthoklaba matungda Manipur gi Wathok sing asi aroiba waina loisinana bagi matang da warep sing laukiba nei aduga warep sing adu thabak to onthokani haiduna wasak lomina bagi khongjang sing su MLA minister kharaga loinana changsin khiba nei tungda tha asigi taraga mathoi gi numidang da Youth of Manipur gi nupi amasung naha chamana Chief Minister yauna MLA minister kulhumdoi ga mifam pangthoklaba matungda Manipur gi wathok sing loisina ba yauna Youth of Manipur gi maikay dagi thamlakiba wafam sing thabak to onthokna bagi damak Tha asigi taraga humdoi phaubugi manungda Manipur gi legislature sing Delhi da satpa haiduna yanakhiba ne yanaba dugi matungin na ngasi phauboda lerakhiba MLA minister singi manungdagi marakta Imphal da thoroklamba khara yaurabasu ayambana ngasi phauboda Delhi da kem tawduna lerakhiba ne makhoina home minister amasung defense minister ga su unakhibaga loinana prime minister ga unanambagi matam pibina ba ayiba cherolama pisin khibasu leiriba ne tha asigi kulumdoida Delhi da lerakhiba MLA minister singa ahan boy na Youth of Manipur gi mihut kun mangaga unaraba matungda Chief Minister yaugdabadage laikhai tadre maramasina Chief Minister amasung opposition amade ruling gi awat pa MLA sing lakpiro makhoi laktriba phauba Youth of Manipur da ngai khigani haina phongdokhiba nei adubu ngarang anirak suboy na MLA minister singa unabadade tha asigi kuntra gi nungthil pung 3 da pangthokadoriba mifam asina Youth of Manipur gi maikay dage pumloi loiraba mifam ama oiragani haina laukthorokhiba nei